ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯒꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯀꯥꯡꯉꯧ ꯑꯃꯒ ꯑꯉꯥꯟꯕ ꯑꯃꯒ ꯁꯤꯡꯖꯨ ꯑꯃꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯐꯥꯁ ꯃꯌꯥꯝꯗ ꯏꯟꯖꯕꯤꯌꯨ hảo em dâm cho mẹ hảo em mình mới xin được chưa mẹ đây là step cho mẹ 1K 여덟에 mẹ mình chỉ đi 1K giống như mẹ vui ra mẹ hỏi mẹ
ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯐꯪꯅꯁꯤ ꯃꯌꯥꯝ ꯕꯥꯏ